ATSUM Union Minister Arjun Munda UnnadunaMeitei bu ST list Chalhandanaba Taksinkhre SDDCM na makata na speaker Taksinkhre Saityavragtagi yumda Taksinkhre All Tribal Student Union ATSUM ge mihut kangbu amana ngarang Union Tribal Affairs Minister Arjun Munda UnnadunaMeitei bu Scheduled Tribe ki list chalhanbigan uhay na Taksinkhre Delhi ge tuglak grota laiba Minister gi official quarter da ATSUM gi mihut kangbu aduna ngarang Union Minister bu Unnaduna memorandum pisin ke loina na Scheduled Tribe Demand Committee Manipur na Meitei singbu ST lista Chalhandanaba gi taliba demand ase yamna maram chadaba amade yumpham yaudaba demand amani haina phongdokhe ATSUM na thamkiba wafam sing adubu kupna taraba matungda Union Minister na Tribal Mahiroi sing adubu pukning fathana lainaba khangalakhe loina na demand ase constitutional oiba maram na ministry na chapchaba phirep logdringaida yamna kupna yengsingani haina thajaba pirakhi haina ATSUM ge Department of Information and Publicity na thadorokpa cherol amana haire ATSUM gi maikidagi Union Minister da pisin khiba memorandum aduna hai Meitei phurup ase masage chahi lising ani gi civilization laijaba ningthorol kaya panduna laklaba masage classical dance form sing laijaba loina Meitei lon ase Indian Constitution gi nipan suba schedule da chanbata natana AD 1762 amasung 1826 ta British singa international treaty kaya khuyak pinakraba amasung lairik laisu haibagi chang yamna wangba mahi masinggi lamda khumang chawsilaba phurup ama oiduna laklaba nei Meitei sing ase technology medical engineering sport civil service gi lamda khumang chawsina changsinkhre haujiki oina phurup asigi mahairoi tara manga haukiba chahida NDA examination pass tauke sahi asida civil service ta miyoi ani khanki loinana MBBS mai paklaba candidate kaya puthokre Manipur da leriba central amasung state ki awang ba thaki mahailoi sangsing ayamba Imphal West amasung east na chingba Meitei sing na namna khundaba district sing da leire Meitei sing ase sothabagi mahutta hena mangjil thana chatpa phurup oiri haina palle Haujik ST sing na state lenga ki thabak changbada reservation ase chada kuntraga mathoi khakta nei Meitei phurup ase ST oina lenga na sakhang ki batarabade Haujik ST gi leiriba reserve seat sing ase Meitei sing na loina paisin khraga nei SC amasung OBC gi reservation hana leina Meitei sing na ST category da channaba mu honarakpa ase chingi miyamna haujik phangliba khudong chaba sing adu launa bo anava nei Meitei phurup ase general schedule caste amasung OBC haina kanglup ahum thongna khaidok lei haibase hena khangnaraba wafam nei loinana hiram ayambada mangjil thana chatliba nei Meitei sing na ST demand tawrokliba se mapungoina singmi singi lamasi launaba laukhalakpa khongthang nei phibam asida chingi mahiroi singi apunba loop ama oiriba ATSUM na Meitei singbu ST oina sakhang binaba demand asida wafam phongdok paibase tawpham thokpa nei Lining natraga culture to khaibana phurup ama ST lista Chalhandanaba gi maram ohenbadi langa nei Indian Constitution da phurup ama bu ST Chalhandanaba gi chapchaba criteria pi de Manipur gi ching amasung tam haina khaidokpa Meitei sing na chingmi singbu how haina athiba wahi sisinaraga tathi tawaina taure masiga loinana chingmi singbu songna samnaba yadabagi phibam amada thambirakhe ningsingba thoktraba matamdage ching amasung tamase khaidokna duna lakle Chingi miyam ase scheduled tribe oina makhoigi primitive collector topographical isolation amasung selthum gi sothaduna lakpa phibam sing asi yanglaga constitution na piriba nei maram asina Meitei phurupu karigumba phibam amatada ST oheningai leite haina palle phibam asida hill areas committee amasung masigi member sing na SDDCM ge demand amasung claim asi khanarakpa matamda state asida leiriba chingmi miyam gi apamba khangna thabak tawhanninge SDDCM na taliba demand sing asi Manipur gi chingmi phurup sing na kaidongaida yabangam loinana masi lengang athabak to onthong na bahonabada yabiganu haina palle nakal amaromda SDDCM na Meitei bu schedule tribe ki list Chalhandanaba changsilakpa khongjang gi saruk ama oina ngarangsu singjamai baigyabate laikai da Manipur Legislative Assembly gi speaker Taksinkhre Saityavrata gi yumda committee asigi yamlaba thomi sing na thomjinduna memorandum pisinkhre ngarang ayuk pung tara rom taba matamda SDDCM gi thomi singa loinana Ikal Wasdev Amesgo nupi yaiphamarub Mainolairag Wama LSTK Herikon Milal Desam gi thomi punna chamaromna speaker gi yumda thomjelakhe
प्ले कार्ड अमदी बैनर कया मरुंगा लोइनना यामलबा थौमीसिंग अदुना थोमजिलक्पा मतमदा स्पीकर मसामक थोरक्तुना मियामबु तरामना ओखे लोइनना डिमांड असिगी मतंगदा गुपना वारी सानखे कमिटी असिगी वर्किंग प्रेसिडेंट अमसुंग जनरल सेक्रेटरी ना मेमोरेंडम खुसिनखिबगा लोइनना करिगिदमक फुरुप असिना एसटी लिस्ट चनबा मथौ तारिबनो हाइबगी मतंगदा सुगाइना nganखे हिरम असिगी मतंगदा पाउमिसिंगदा वा nganglदुना स्पीकर सैतब्रतना हाई ngarang memorandum pisinba lakliba mayam asina haibirambadagi demand sigi maruoiba du mahaksu chapchana khanglei mahaki maikidagi demand asi mapung phana thabak to onthoknaba honaba yaba honagane makha tana su khongjang asida mahaki maikidagi pangba yaba mateng leirabasu angamba thakta pangane miyamna phongdok piramliba maitai phurup asibu kananabagi damakta laukhatpam thokpa thabak thoram sing laukhanaba chief minister yauna laingak pairiba singda pukhatuna taksingani haina makha ta khe ai leiringaida yelomi sing kanna bahona ramgane biren aina cm oiringaida lamdam sigi yelomi sing kanna bahona ramgane yelomi sing kanjana ba chapchaba mafam ama semduna thanamgani haina manipur gi chief minister n biren phongdokkhre wafam asi imphal east ke kairang maning lekai da leiba popular union club ke golden jubilee thoramga mari leinana gym sanafam amasung children's park hangdokpagi thoramda phongdokhibane imphal silchar flight service hauragane awang nongpok lamdamda nongthaki lambida samnahanbagi paikhalakliba khongthanggi saruk ama oina imphal amasung silchar gi marakta flight service November 15 dagi leiragani haire mama thauri yalaga siramlei mahaka chatmi nakhiba macha ani su siraga leiramlei chahi nawriba macha ani ga loinana mayumdagi chatkhirba matungda mama du kangpokpi police station gi manung chanba paisan village ki jungle amada thauri yalaga siduna leiramlei mahaki chatmi nakhiba macha ani adusu jungle aduge lautang sangamagi manungda siraga phanglei thauri yalaga asi bhakchang oina phangkhiba mama adugi maming sarste ramudamu chahi taraga nipan mapuroibagi ming deven lahore kawe mahak kangla tombi ar colony dagi nei lautang sangamadagi sina phangkhiba macha nupa aduge maming puran lorhor kawe chahi ahum lom suraba nupa macha nei mahaka loina siraga phangkhiba macha nupi adu subnatagi tha ahum lom tama ngai re police ki pauna hai laikhidraba nupi aduge mapuroiba deven lahore nang mahaki nupi amasung macha ni mayumdagi thokibadagi hanjilaktre haiduna ngahan sekmai police station da iba cherol ama pisinduna wakalakhe wakadadugi matunginna mari lenaba police station singda mama macha ahum gi missing report ama thakraba tungda ngarang kangpokpi police station gi manung chana leiba paisan village ki jungle amada nupi adu thori yalaga siduna leiramle haibagi pau lakna khe tungda macha ni adugi asibak changsu lautang sangamadagi phangkhe aroibada tabiriba pumnamakpu thagachare